अहानबदा ngasigi maroiba pauda state lengakna lawkhiba warepki makhapona lengakki schoolsing mahiroi masing yenglaga punsinbagi thabak paikhatpani haina education minister TH Radhishamna haikre Hakchang nada yektana ningthina lege hairabadi hakchang sajal toba haibasi yamna maru oi haina forest and environment mahutki minister TH Syam Kumarna phongdokre Lamdam asigi sanaroi singna India bu matam pumbada malemda sak taktuna lakli haina yaske minister letpau haukipna haikre amadi language planning and implementation loishangbu lengakna atombigi machagum thambiri contract staff nimpu tha tarani thogi phangpham thokpa thagi kusuman phangdana thamni Kurumzari Times of Manipur nungthilgi pau meeting tabiri basingbu LUCHINGBI na taram nokchari hojik pau sandokna pizari state lengakna lawkiba warepki makhapona lengakki school sing mahairoi masing yenglaga punsinbagi thabak paikhatpani khongthang adugi saruk ama oina yaripok huidrom primary school asi wangkhem junior high school da punsinbani haina education minister TH Radhishamna ngasi chathakiba assembly mifamda phongdokre Wangkhem Kentragi MLA ke Megachandra hangba wahangi paukhum piraduna minister TH Radhishamna hariva school asi muthatpanate rekota leiba mahiroi masinga school karamba mahiroi khetnarambadagi lengangna school sing punsinbagi khongthang ama oina kupna khanaba yaba khanaraba matung school asi Wangkhem junior high school da punsin khimani hariba mafam ani asi 0 kilometer da leiba oibana punsinbagi firep asi lokhatpani mahiroi masing hena kahanbang amlagadi kari tauba yagadage haibadu house da leader ka tanarga yengsinge haiba wafam thamke amaromda khangabok kentragi MLA Surja Kumar Okramna hanglakpa wahang amagi paukhum piraduna education minister TH Radhishamna draft national education policy asi state sarkarna in toto da yabagi wafam hojik phaubagi leitri bharat pumbagi oina leiba policy ama oibanina kupna khanari Pe Sambriga Humbudra Tret Panba Patmari Thokna Leiba Policy Asina State Asida Chanaba Yaba Yadaba Singi Matangda Yengshinba Tangai Fadaba Leibana Hojik Makidi Policy Asi Sarkar Asina Yabagi Wafam Leitabani Haiba Wafam House Thamke Amaromda Wabagai Kentragi MLA MD Fazur Rahimna Pukhalakiba Wahangi Paukumda Water Resources Ki Minister Letpau Haukipna Water Resources Department Segmai Turelda RCC Cross Regulator Amadi Sai Aduga Half Damdi Sade Natural river meandering na maram oiduna river course asi right bank romda khajiktang change tawbadi lei cross regulator asina prajada kanaba pide haibasi langani maram aduna regulator asi lokthokpa langani haiba wafam house ta thamki Tipai Mukentragi MLA Dr. Chaltonlia Amona Hangba Wahangi Paukhumda Works Minister TS Bishorjana Taitu amadi Bangai Range ki marakta leiba Barak River da Sava suspension bridge asi handak chahi gi me tara manga gi mamangda loishinaba hotnari haike Bridge asi loishanaba kayarak honaki adubu darkar oiba machaksing matam chana yawraktaba amadi fibam kayana matam chana loishinba ngamdabani adubu piriba matam asi fawbugi manungda loishinaba hotnaragani haiki Hakchang nada yektana ningthina lege hairabadi hakchang sajal toba haibasi yamna maru oi haira forest and environment mahutki minister TH Syam Kumarna North AOC da leiba Ras Medicity gi tarataruk shuba foundation degi thoramda phongdokre thoram aduda Ras Medicity gi chairman and managing director Haubizam Rajen PDA gi chairman T Mangi Babu Juribam Assembly constituency gi MLA MD Asafuddin amadi health services gi director Dr K Rajosu saruk yakhe Ras Medicity ki management amadi staff sing yauna masak naiba mioi kiana thoram aduda saruk yakhe Medicity asigi medical superintendent A Ibotombina lisingani marida Ras Polyclinic haina hangdokiba clinic asi lisingani tara maridagi Ras Medicity haina ming onduna mioi bigi seva tawduna lakli Hospital asida anoba makhalgi khusu kulai kya hapchinduna anaba kaya layengbada achoba mateng pangli masida natana corporate social responsibility ki makhada miyamgi mateng kaya pangli PMJAY amadi CMIC gi impanel oiduna card asigi makhada mioi kya layengbada khudong chaba pikre haina phongdoktuna hospital asina paikhatpa thabak thoram kaya gi matangda marik chumba report ama pikhe Chief guest oikiba forest and environment amadi mahotki minister TH Syam Kumarna makhataraduna mioi bama oina khwaidagi maru oibasi miyamgi seba tawbani
Matam amada clinic ama oina leirambadagi ngasidi achauba hospital ama oiduna anaba kaya layengduna fahan khibang ambasi Ras Medicity gi achauba maipakpa amani. Hospital asida thabak toriba doctor, nurse, atei staff kayagi achauba thodak yamna chawi. Haujikti Medicity asigi mathakta medical college ama hangdokpa ngambasu oirasuno. Hakchang nada yektana leinabagidamak hakchang sajal tauba haibasi yamna maru oi. Haujik lamdam asida kwa chabagi chang yamna wangliba asi yamna laibak thibani. Masi thadoknaba hotnaba tai masina hakchangda sokhanbada natana setmilonda achauba chaithing pi haiki. Service yatna sida yam daiba Rajmiti gi security gi discipline adega lai basi gi yamna khoi gi luna sang basi hygienic oi basi magi hygienic oi bada doctor sina matam chana khoi gi treatment tauba nurse na seba tauba mayam ji urakan ngasi di et kudong thiba met na mi basi kudong thiba basi every second garam kan khoi kudong thiba nangani nangoi basi khoi masi kudong thiba khoi haiba ngamde kudong thiba kan ngasi purkan Rajmiti sita purna ngasi Manipur pajamen haidi di kari dongan ba kathokpa amagi service fajaba thabak tawina mayam sigi top gulduna ni ngasi Rajmiti sida et kudong thiba kanda afabo rozo ade kanong ta bosu checkup or health checkup bosu Rajmiti salu na hanya ji kari gna mayam sigi afabo service na koi hairi bne masigi bagun mahan bigon na to Chahi khudingi leptana chatharakpa sanaroi singi numit ngasi Manipur gi oinasu tongan ba mafam kayada pangthokre. Numit asigi mapung moiba thoram oina Department of Youth Affairs and Sports Government of Manipur na sinduna Khuman Lampak Men Stadium da pangthoki. Youth Affairs and Sports Minister Letpau Haukip, Yaskip Commissioner Bobby Waikhom amadi Yaskip Director Dr. K. Siam Sundar Singda Maru Oiba Mithunglen Sing Oina Saruk Yaduna Pangthokiba Thoram Aduda Athoiba Mithunglen gi Oiba Warol Piraduna Minister Letpau Haukipna Piklaba Manipur asina India bu matam pumbada saktak tuna lakli lamdam asidagi Olympics da medal kaya laurakpa lamdam asidagi Padma Bhushan Khel Ratna Award Padma Shri Award na chingba kaya fanglakraba sanori kya lei masidas natana under 17 gi women football team da player tarana Manipur dagi oiri pumnamak asi lamdam asigi chauthok chaningai ni pumnamak asi oiriba lamdam asigi sports ki lamda hojik leiriba award apakaya asi kokhanaba hotnagani haike Under 17 की Women's Football World Cup ta taramathoi squad ta akhoi Manipur tara yauri. It's a very proud moment for Manipur. Akhoi ki chauthok chanangai oiba akhoi ki leidana adana asumba mayam sigi incentive award chu adum pinai ngasi jinumit sida right at the moment hojik ngasimak pinangai leitabana hoigi lamjen oina thara kanda sigi sanaroi singi numit si sigi pangthok chabani na smai thamjage Chayol ani gi manungda malem gi oina lol amamam mutkibana maram oiraga lamdam asigi imalon asisu mutkigadra haina miyamna mipaina ba poknari adubu imalon bu yokhanabagi damak Manipur lengak ki makhada leiriwa Department of Language Planning and Implementation lengakna ahen meeting changbidana atombigi machagum thambiri Subnatagi regular staff taragamari engage staff kunganipan leriba loishang asigi engage staff asi tha taranithoigi phangpham thokpa thagi kusuman phangdana lehauri hiram asigi matangda TOMTV gi akhanaba paudam ama Directorate of Education S ki makhada language cell oina leirambadagi state asida ngangnariba tuan ba lol sing asibu sakhot hanbagi tangai fadaba lakpana cell asi Department of Language Planning and Implementation haina mapung fawa department amoina mathau tawba horakhe nauna saphonglak liba department asigi mangda tariba maroiba thodangdi Manipuri lol yauna tuan ba tribal dialect sing asibu sakhot hanba loinana hena paksana sijina bangamna bahona bana oiri Department asina hek saphonglak padagi lol bu sakhot hanabgi damak ngasi phawbuda singthaningai oiraba thabak kaya paikhatuna lakli Manipuri lol yauna tribal dialect sing asi high school level phawbuda hena sizinaba ngamnaba thabak paikhat khraba matung awangba thakki mahai masing tambadasu sizinaba henganaba honari hojik phawbuda kosem amasung NCERT gi oina class 12 phawbugi textbook amadi reference book sing asi terminology yauna Manipuri lol da mapung fana handoktuna mahiroi singda phanganba haure biotechnology sports engineering drawing amadi music ki oinasu Manipuri londa handokpagi thabak sathari masidanatana mahiroi singdamak Bengali amadi mitai mayekta advanced learners dictionary of Manipuri language phongduna chauna kana ba phangali haina department asigi director L Mahavirna phongdorakli magi promotion aduga propagation masi saukhatnaba develop tawraba Manipuri lol gi ama aduga ani subadana Manipur da leiriba ngangnariba tribal languages mayam se masigisu
sab saba magi promotion amadi propagation amadi development tawna bagi dangta adumaina tawbani class 11 12 amadi graduate level gi leiba subject mayam si Manipuri medium da mase alternative medium am oina Manipuri English su leiba adu as well as Manipuri medium am su leiba yana bagi dangta atop regional languages singi adi nipan subolol salbalol singi waro tat leiba singi matogumna ekoina madugi thabak se hawi ji hariba subject tramanga se ekoina masigi subject Manipuri subject expert adi Manipuri na mamalon oiba adumba subject tugi expert afawba professor adu retired college gi adu university gi oja sing amdi in service la leriba oja sing se ekon engage tawraga Manipuri terminology mayam se terms se ekon loina develop tawre makata nasu lepa leitana Manipuri lol bu sakonaba department asina thabak kaya paikhanabagi pandam thamli masigi manungchana lol asibu araiba mongda tamba ngamnaba mobile application ama puthongna bahonari masida sunatana Manipuri lol asi sizinaduna internet ki khuthangda karigumba ama thiba matamda hena khudong sanaba thabaksu paikhalakadawri makata na lamda masida leiriba tribal language kuntra henba asi sakhangbaga loinena class 1 gi 12 fawba MIL subject oina tamhanaba thabak paikhalakadawri masigi mathakta lol asibu hena sakhonaba chahi khudingi lupa lakh ahumge state literary award su piduna lakli graduate amadi post graduate fawbuda tamnaba tuan ba lairik chamangarom amadi state archives amadi archaeology department ki apunba lairik lising tarek ka chani su Manipuri lolda handoktuna mahiroi singda phangana mathaba paikhalagani haina director Mahabirna makha tarakli Manipur official language act sinadi Bangla mekta Bangla Manipuri language written in Bangla script and ikona recognize tawribanina aduna aikogi app sigi search tawa matam sida ani makta sinaba si kitang khuloi kitang fazadaba leibanina karamba mayekta aikoina thasan jige haibasigi aikoina hujing nungnangba nuaitaba ma aikoina hujing mayoknari tawbadi matamgi matungina mitai mekta dum lakani lakpubudi adum hujing maki oinadi majority of the people sina hujigi Bangla mekta na ayamba tawribanina aikoina Bangla da matam khradi emphasis piece ran khanjari missing the satpani aduna missing lising tara natra tara de hena ngangba kangbu se aikogi major tribal languages sana laure aduna moi singsi aikoina recognize tawre loina na moi singsi class 1 dagi na class 12 hawa MIL loina lol gi subject amo ina paper amo ina tamanbagi kudong chaw pire adubu Manipuri lon bu sakhot handuna lamdam asigi education system da ahongba ama purakpada asoba thodang lawgudoriba department asigi phibamdi pungning nungsiningai oire hojik phawgi oina regular staff tara mari aduga engage tawba employee kunipana department asi chalairi state ki budget asu department asigi oinadi sumatangi lupa lakh yangkhaidagi humpu phawgi apikpa senpham ama hapa asina packet kadaba thabak thoram singda mapung phaba ngamloidra haibagi chingnabasu leiri amaromda employees sing asisu haukiba tha tara ni thoirom tolop phangdana leirakli asigumba phibam asida karamna department asigi thabak thoram sing mai pakna paikhatpa ngamgodoribano haina employee amana asumna phongdorokli saukhatna bagadi tawninge hadi Manipur gi amna luba language am orimnina ko adubu akhoi tolop phanga phangdaba khandraga adum kenogi nena khalle hadi Manipur gi mayam gi kenoni adum matamgi matungina government khara keno tawbirakane khalle asamada adu masi mamang de tha taruk tolo phangame ado hantak ti tha tain thoi pura phangdre ado extension su laktre bako ado kamai to kuno masima sarkar mi amtang sanga ninge honorable CM amadi koi honorable education minister ta ko me amtang sanga regular ta ba ya bagi amtang puhal ninge hai tai ngasigi malam na leriba tongan lol sing siderak pasta lamdam asigi su lol siderak ka habi pai na ba lamdam asigi miyam da leri adum wonama ngasigi lenga asigi makha da leriba lol mu kan ga da boloshang ama oriba language planning and implementation department asigi lenga na ming sangdra ba haibo pham odu lakli hariba asigum laba sarwa daite logo da boloshang asida ngasi forward sumna da regular staff tar hamari khak thamambana adu tongan contact thamamba staff ni phu hek lera bana hai boloshang si sarai ba adu ki mati awama moiri TOMTV news sigi da mak pagdam jari ba damendra wangkhem saga loya na cameraman Ibung Wasna live from Imphal. Hauzik pau ki marak thatna aten ma break amamuk lominasi. Lions Gym Health and Fitness Competition kayada mana kaya fanglakhraba well qualified trainers singi makhada hangdokchaba khutlai matik chana leiraba amadi nupa nupi punna sanaminaba yaraba gym ne admission fee rupees 500 only monthly fee rupees 500 only 1 year rupees 4500 6 months rupees 2400 3 months rupees 1300 February thagi oinadi admission fee logjaroi pollution free location oiraba amadi tha ahum khudingi free health checkup ki khudong chab su pijari ngasimag lengsin biro Lions Gym Health and Fitness Kwakaithel Haino Khongnembi Pukri Mapal contact number 7005687478
Takshila Institute registration open for JEE and EET Foundation. For Takshila Vision and EET and Vision JEE eligibility 10th appeared. Duration 2 years. Screening date 22nd of March. Batch start 30th of March. For Takshila Mission and EET and Mission JEE eligibility 11 appeared. Duration 1 year. Screening date 22nd of March. Batch starts at 30th of March. Takshila Target and EET eligibility 12 passed. Duration 1 year. Screening date 10th of May. Batch starts 18th of May. For Takshila Target JEE eligibility 12 pass. Duration 1 year. Screening date 26th of April. Batch starts 4th of May. For more details, please contact Takshila Institutes, Takshila Height, Thangmaiban DM College Road. Enroll now. Aura Career Launcher. Admission open for foundation course of class 9 and 10 2020. Subjects offered physics, chemistry, biology and maths. Duration 4 months. Course fee rupees 2000 per subject. Last date of form submission 1st of March 2020 Sunday. Class commencing from 2nd of March 2020 Monday. For more details, please contact Aura Career Launcher, Takshila Heights, Thangmaiban DM College Road. Phone number 888-9464-222. Or you can also visit at the website www.auracareerlauncher.com. Break ki matungda makataba paung pizari. CAA gi matangda New Delhi da miyam gi achauba irang ama lakpadagi pamdaba thodok tholakpa asida mafam aduda leiba maruaina Manipuri singi thamoida charang nariba asi koktaba state sarkar na lokhatpam thokpa thabak sing lokhatpiu haina opposition gi member ke Megachandrana ngasi assembly gi mifamda phongdokre. Assembly mifamgi 0 hour gi khudong chabal lauraduna MLA ke Megachandrana makhataraduna Manipur bawan yauna tongan ba mafam singda Manipuri sing leiri. Chanaba haukraba CAA gi mayokta yaningdaba singna miyamgi iho ama lakpadagi pamdaba thodok thokli asigumlaba pamdaba thodok asida miyamgi punsida asoiba yaudanaba sectionbagi mathau tai maram aduna state sarkar na lokhatpam thokpasing lokhatpiu haiba wafam sing thamke. Ngasigi mirol na lamdam asigi haukraba puwari ki khongun liduna tungi mirol gi damak ningthi na ngak senduna thamnabagi hotnabada tangai fadaba leire haina Manipur gi ningthau leisemba sana jaubana haikre. Maram Union amadi mitei lipun ani na senduna ngasi palace compound da leiba sana konungda pangthokiba Retracing Past and Nurturing Shared Heritage of Maran and Meitei haiba thoramda saruk yakiba ningthau leisemba sana jaubana puwari dagi sagonaduna laklaba maram amadi Meitei anigi marakta leiriba nungsinabagi mari amadi lamdam asida leiminariba kanglup phurup kayagi haukraba puwari gi khongul liduna tungi mirol singi damak mayeklana thambiramnabagi wakhalonda asigumba thoram asi pangthokpani. Ngasi pangthokliba thoram asi makhatana sinduna wakhal taminarabadi lamdam asida leiriba kanglup phurup kayagi marakta thokliba wakhal tanadabagi thodok sing asi thokloi tampak amadi chingda leiriba miyam puwari dagi leiraklaba khudam changdam sing asi puthoknaduna amana amagi mateng pangnarabadi mapum phaba puwari ama sagatpa ngamgani haike. Hojise aikoina masigi haugarba puwari singse aikoina thijallaga phajana masiyana masak thongna thamamaga anowa mirolda Sinaram bagi dumba mata madu oye koi mara mamsung maite natraga mara mamsung tangkul natraga mara mamsung tangkul mamsung maite natraga kabui mamsung maite sumaina mari du naksinarkani hena koi nuksina bagi sang du hengalakani habigi wakhalonda masigi sugumba tawmasi ai sinmane hena dumane logje. Thoram asida iningthau leisemba sana jauba amadi maram khulengi ningthau kangamba anina athenpot lanaduna maramgi oiba natki yu khudol tamke loinana kanglup anigi natki oiba lengyan sing onthoknaduna nungsinabagi masak utke. Malemgi miyamna mipai bapokna riba China dagi sandorakiba novel coronavirus pu lamdam asida sandoraktanaba Manipur lengakna lokhalakpa chection thaurangi saruk ama oina yumthangnariba Myanmar dagi More dagi changlakpa amadi thokiba miyoi sing More gate number 1 amadi gate number 2 da checking point anida medical staff ani infra thermometer khulai sijanaduna check tawramba adu hauzik medical staff amamam khakna mathau tawduna leire. Novel coronavirus ki leina malemgi mafam singda Sandorakpagi lengakna mamang thagi tang kunga nipandagi Moregi gate number 1 amadi gate number 2 da checking point ani hangdokhibani hauzik medical loishangi makok thongba official singna chang naina mafam asida laktuna staff sing asibu yengshinba tawdri.
Chatkiba lising ani tara mangatagi work order thoktuna soil tiba DPR samba amadi geotagging na chingba loikraba matung ngasi phawba thabakta onthoktabagi matangda huidrom sekta amadi loksangkhong khul ani gi marakta leinariba chayet naba kaya asi lengaki PWD department na section ma watpadagi oirakpani haina Bridge Construction Demand Committee Iril River gi executive member Yaikhom Paharina maral sirakli Major Kula Leba Manipur Press Club ta pangthokpa paumi singa unaba amada mahakda makha taraduna hiram asigi matangda sekta na pairiba DPR copy sajinabani haina loksangkhong khulgi praja singna hairakliba asi yumpham yaudabani amadi hiram asiga mari leinana lamlai kendragi MLA bu miyamda lan uhannaba hotnaba yaningde mahakna development gi damak khanduna thong asi sanabagi tangkhak asi phawba purakpani sekta amadi loksangkhong khul anigi marakta Nungsi sanana leiramba mari pumnamak thadat naba hotnariba mioi masak khangi tungda khul anigi marakta yengthina naba hotnaba lepiu haina mahakna makha tarakhe Deida leire menika hari sigi sinsang loina ma lamai kuding gi sinnami si ekoi loksang khon hai ji sajanabani haibani ekoi da maran si je sekta no pairiba dipya ji sajanabani haibadugi marani moina si je sigi makha tarakpada ekoi gi tender work order Sida loksang khong aina chatkibani haidiba posil leitana pol ama yum mama thong ma sarakpada department haidiba posil leitana kana gumbi amatana sagatpa yadaba potni maram aduna ekoina haidiba mafam ji sungchoi soidana thong sagadabni haiba demand duni ekoina tawjari si makha tarakpada ekoi sigi matung ina ekoi gi hayeng ayuki pung taruk tama matamdagi imphal urkhul lambi Degi kaibi sakomang lambi ekoi tuten ban toksanjaragani ayuki pung taruk tabadagina matam kattana Amaromda paumi singa unaba aduda saruk yakiba committee asigi convener yungkhai bam boshana committee asina lengak tapi kiba matam ngasi loiraba phawba ngasi sabagi makha taba wafam leitabana hayeng ayupung taruk taba matamdagi imphal urkhul lambi total ban kauragani maduda miyamna mateng tawbiu haiki Ban asigi manungda SSLC exam kosem gi exam thaba mahiroi sing dharmagi oiba mai ising media natana atopa miyoina chatpiganu karigumba chatpa tarabadi maduda thorakpa afafatagi daita masana pujagadabani haiki DPR su leitaba soil test su tawdaba loksangkhong tu haikamapan or haikamapan tu loksangkhong ana project tawgi su leitaba aduguma mafam sida Yumpham yaudama mafam du thong sagadabani haidana samjakarba praja nisigi marakta hu kamchandana social worker oi beriba igi yamai bum chasina tawrakani haiba thajadaba mawongda asumaina khoi khulani sidinung sinhandaba thambiri base kari gumada mase handok pidaba taragadi mase akhoina khulani sina kopna khanar kanda akhoi social boycott pau tawba yabage akhoi khongjang changsanjarakani haiba wafam jingasi press media ge Sinawing kudung chabalauraga masim thamjabaga loinana matang asida Jiribam district ki amatangairaba ana laying sangam oriba district hospital asi administration phataba hospital amagi leifam tokpa specialist ama fawba leitabana Jiribam ki praja miyamna hospital asida thajaba watpana yumthangnari va state singda laying bachatnare hiram asigi matangda TOMTV gi akhanaba paudam ama Jiribam District Hospital gi mapung fawa infrastructure leina Jiribam gi praja miyamna hospital asida layangba lakpagi chang yamna hanthana leiri Kumja lisingani tara taruki October 13 da matam maduki Chief Minister Okram Ibobi Singna haunabi matung ina sangaduna Jiribam gi praja da khusin naramlaba mathol ani longba famung yangkhai leiba hospital asidi awat pakaya leiba miyamna thajadabagi achowa maram ama oihori Hospital asida female amadi male ward ani thokna khaidoklaga ngasi fawba thamdri X-ray ultrasound machine leirabasu technician leitabana miyamna hospital asidagi fangba yaba khudongchawa kaya fangdana adumak leiri miyamna khajiktang aso apan yaurakpa matamda yumthangnaba state ki hospital da thabagi hainabi district hospital asida leiri Masimak tawhaningde haina Uchathol Pioneer Club ki Finance Secretary L Sadanandana pendaba wafam sing fongdorakli Lairiba hospital asi maming khaktagi tare maruina medical hospital haiba pot asi akhoi praja ge damuktadi yam asuki matik yamna maru oiba kano mani sangdaba yadraba masigi sangdaba yadri pot asi jebamda hujik lairiba condition asidi
hospital haiba matamda yam ikainingai oire maramdi khudong chaba pot amata haiba si akoi parja mayam da piba ngamde hanin lobujai maramaduna amuka hana ai akoi gi mailena ba akoi state government da government bu puning chinjari haiba asiguma problem asi athukum matamda solve tawbiu Jiribam ki Babuparada leiba CMO office asisu mapung fana thabak tawdri district amagi leifam thokpa medical superintendent leitri hospital asida deputy superintendent amana chief medical officer oina puduna leiri hiramasi matangda All Jiribam United Club Association gi vice president Mutum Premchandrana medical superintendent ama lehaning bagi apama fongdokhi Jiribam asida adinova yamna CMO ma loinana district hospital sigi medical superintendent MS ma atuba matamda khanbirakanda kogi Jiribam district sigi adumlaba Jiribam gi khanbiraga Jiribam people bu nungsibiraga adumlaba Manipur government na asumlaba kongthang asi lokal piaklaga foba hospital ama Jiribam gi health sector da foba administration da foba ma ohen biu haibasi All Jiribam United Club Association azugagi magi digi government gi kogi kena kanjari Jiribam district ki amata ngairaba analayang sangama oiriba district hospital asi lengak na matam chana miding changba Jiribam ki miyamna pamhuri Hauzik paugi marak thana amuka sona ten break amamuk lominasi Nauka Hearing Aid Center Kumja lising ama chawpat marifom doi ki hona chai kontramanga hena Notice India ahan hearing aid clinic mo ine lerek laba Nauka gi info center ma hangjare TV ma phone gi konjel loinana nil khongum fam ta bangam da bi awaba mayok na di bina al koding mag wabi rogano Nauka Hearing Aid Clinic nga simak engine directuna completely invisible water resistant amadi rechargeable oraba digital hearing aid hapiu ta bangam gi pangal wala badom gi khang chana ba singles power sa tambio ai khoi gi leifam di Nagamapal Main Road Phawai Sangmam Lekai near Community Hall mobile number na 6000954159 Admission open the Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter-wise test, individual attention, regular feedback and parents-teachers session, free personal counseling. For details, please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Break ki matungda makhataba pau pizari Detopan Thangadi National Board for Worker Education Development Ministry of Labour Employment Government of India Regional Director Secure Office Complex Imphal Sinduna Numit Humni Chathagada State Level Training for Trade Union Activists RPS Conference Hall Bisnupurda Chathari Training asida khanghairaba miyoi singna resource personing oina saruk yaduna mari leinaba hiramda wangangli amadi Manipur gi tongan tongan ba mafam singdagi lakpa nupi worker kunga mangana thoram asida trainee oina saruk yari Haukiba Thangsa Numita Ranchida duty taba Jawan ama National Highway number Kuntraga Humdogi National Highway gi Kuchu Opida speed kana thorakpa truck amana Thombada Meitei Macha BSF Jawan ama Laikhitraba Jawan adigi maming Laishram Nishikan Kawi Assam gi Lankadagi ni hairi Mahaki thawa yautraba hakchang ngarang mahaki poknafam lamdamda puraktuna ikai khumnaba utlaba matung aroiba mathau mangam pangthokre hairi Chayo Kudingi Lepa Amadi Irai Numit Kudingi Mafam Hong Duna Pamba Mau Kaitel Chayol Lasik Nasi Wangkoi Bajarda Kakre Miyam Nasu Maugi Potok Sing Pamna Lenaki Ngarang Numbidang Imphal West District Police Amadi Commando Gi Kangbuna Imphal West Ki Tongan Ba Mafam Dagi Yungau Liter Chaniga Tara Mari Yungang Bottle Yankai Gamanga Ngapigani Yankai Gamapan Half Bottle Humfugamari quarter bottle marfugataru amadi beer kaya galoinana miyoi tara humdoi fagat pangamkre Regional Institute of Medical Science and Hospital Lathabak Toramba Pensioner Singda Taret Suba Central Pay Pidagani Haina
रिम्स की डायरेक्टर प्रोफेसर ए शांतना फोंदोखरे ngasi रिम्स की डायरेक्टर की कॉन्फ्रेंस हॉल दा पांगथोखिबा पाउगी मिफमदा वाफम asi फोंदोकलदुना डायरेक्टर शांतना मखाताना हौजिक फाउबदा पुन्ना रिम्स की पेंशनर मसिंग चमापन की मथक्ता लई ममांगदा तरुक सुबा CPC की मतुंग इना पेंशन asi सेनफम पिरमबदु ngarang मिनिस्ट्री ऑफ हेल्थ एंड फैमिली वेलफेयर की चेरोल अमना पेंशनर सिंगदा तरेत सुबा पे पीबदा अयाबा पिरखिबनी तरेत सुबा पे asi इंस्टीट्यूट asi की ग्रेड 4 एम्प्लॉई सिंगदगी हौरगा पिरगनी हाइखे Though all the regular employer, we got the 7 pay long back. Almost 2 years back, we already got the 7 pay as well as the areas. But somehow we are not able to implement that for the pensioner. And yesterday we suddenly got the news that all of them pensioner also will get the 7 pay commission. So they are staying quite far away from the rims. I thought that through the press, we want to announce this good news so that you can convey to all those pensioners who have already served for RIMS more than 30 years, 35 years, or those professors, to all of them, including the grade 4, including their families. So that's why I just pass the message that, so we are implementing the 7 pay commission for them. ब्रह्मपुर अरीबम लेकाइदा लेबा मैरा फूड्स की मखादा मैरा ग्लोबल इनिशिएटिव ना लमदम असिगी हैंडीक्राफ्ट अमदी पोटरी आइटम सिंग असिदगी नेदरलैंड दा थाबा होख्रे यूरोप लेबा की नेदरलैंड दा थादोकपा होख्रबा पोलम सिंग असि नेदरलैंड दगी मेरी गुन अमदी डिजाइन तौबनी अदुगा जोस बरवेना ऑर्डर तौरिबनी हाइकी सिंगजमैदा लेबा क्लब कुनगनिथोय की अपुन मबोदी अमा ओरिबा सिंगजमै यूनाइटेड क्लब ऑर्गेनाइजेशन ना लाक्लिबा यावसंग नुमित मंगानी अमदी चेराउबा नुमित नतना सिंगजमै की एरिया मनुंगदा थबल चोंगबितना बा सुकोना अपील तौरकपगा लोइनना खोंगथांग असि मियामनसु सौगतपियु हाइरकले अवांगथंगबा दिल्ली की जाफराबाद अमदी मौसबुरदा ngarangdagi hona CAA ga mari leinana thokiba irang ngasisu lakshin ngamdre miyamna khongjang hena kansilakli ngarangdagi ngasi faubada police ki head constable ama yauna mioi tare leikidre chama henbana asok apan nangkhre yum dukan amadi gari kya mai thakre soklabasing adugi manungda police personnel nifugani pan housing hospital la laikanari Union Home Minister Amit Shah na thodok asi hakchin lawbaga loinana Delhi ki Chief Minister Arvind Kejriwal Lieutenant Governor amadi political party singi LUCHINGBI sing unaduna khana nainakre irang lakshinaba awang thangba Delhi da CRPC chamga nifu mari chalaikre ngasi ayuk phongkhiba Manipur gi pause singda kari kari maroiba pau yaukibage haibadu mayam punamungtang khaminasi lamjingba times upspa lokthokpada ki banate ek asi lokthokpada khaktana ngamde chief minister singjang pairaga sahit minar makhongda integrity ngak namawa sakhiba CM mala pairaga chatkrabra k ranjit house na demand tarit ki crore lising ani ga chanipan yangkhai mathoi dasmik manga henba bill pass thokre numit nini ki khongchata Donald Trump New Delhi da thunglakre class 11 ki question sil kaina school tarana pikhalakre Question leak oibaga mari lainana school tara investigation chathari chapchav action logani Radishyam Sangai Express MLA Ranjitna Hangki mapanda chatna trasu manungda ceasefire chatnabra Chief Minister na hai Manipurda ceasefire yaude Exam da detain tawbadagi psychiatric ward ta chingnaba yaba mayam ama leibadagi detain tawbani mahaki fanaba singani RPF ki mapok kumongi miyamda pausel pirakli Poknafam State asidagi Armed Forces Special Power Act lokthoknaba center da taknari Chief Minister ILP ki base year makhatana house ta khanakhigadori NACN IM yaudrabasu center na Naga Peace Agreement sign taunaraba yana lei US President Donald Trump India da thunglabada taramna okre leipak ani na Islamic terrorism thingnanabagi punna lepli Donald Trump Huyen Lanpao AC kharadagi su upspa lokthoknaba center da takshinba hore Biren Census da sanamahi lining hapagi wafam tangai fadabani house asu hana warep lauramba lay CM Numit nini ki khongsata US President Donald Trump India da lakre India US na defense deal ani khudyek pinaragani Trump Sanalay pak upspa ILP gi matang da fazana takhai nakre Law and order farabani na upspa lokthok lagani haibiro Ranjit lokthokpa matam charabani center da taknage CM School taragi question paper sing sil kairamba thingnare Radishyam
AR थागलखिबा रिपोर्ट युमफम ओइरगा IM की कैप्टन जुडिशियरी न थादोखिबनी CM नहारोल की थौदांग स्टेट असिदगी अपस्पा लौथोकपा ngamloidaba oiragadi amuk hana law and order fagatle haibiraganu Ranjit स्टेट की लॉ एंड ऑर्डर फिबम फगटलबना अपस्पा लौथोक पिनवा सेंटर द तकनरी चीफ मिनिस्टर इचेल एक्सप्रेस लॉ एंड ऑर्डर फगटलबनिना अपस्पा लौथोक पिनवा सेंटर द तकनरी ILP की चना कांगलोन अहोबल लेतनवा असेंबली हाउस स्पेशल ओइना खनगदौरी सनामही लाइनिंग चटपसिंग सेंसस ता चलहन्नवा मथौद पुकनिंग चंगखिदबा पुलिस की मतंगदा ऑपोजिशन तखतख्रे लायेंग लिबी माहैरोय एग्जाम थाबा यानबा थौरांग तौरनी राधेश्याम अरानबा पुथोकलबा माहैरोय सिंगदा ओनसिलकबा थोंग यानिंगदे माहैरोय लुप इरई पाक लॉ एंड ऑर्डर की फिबम फरबनिना अपस्पा लौथोक पिरो मियाम येंगलगा हकचिन लौदुना सेंटर दा तकनख्रे क्लास 11 की एग्जाम दा स्कूल तरा की क्वेश्चन पैकेट कायरमले मराल लेबसिंग एक्शन लौगनी एजुकेशन मिनिस्टर सनामही लाइनिंग चटपसिंग मिसिंग खंगदोकनबा होटनगे अरोइबदा मरोइबा पाव अमुकना पिजरी स्टेट लेंगाकता लौखिबा वारेप की मखा पोना लेंगाक की स्कूल सिंग माहैरोय मसिंग येंगलगा पुनसिनबगी थबक पाइखटपनि हाइना एजुकेशन मिनिस्टर TH राधेश्यामना हाइख्रे हकचांग नादा येक्तना निंगथिना लेगे हाइरबदी हकचांग साजल तौबा हाइबसी यामना मरु ओइ हाइना फॉरेस्ट एंड एनवायरनमेंट महूत की मिनिस्टर TH श्याम कुमारना फोंदोख्रे लमदम असिगी सानरोय सिंगना इंडियाबु मतम पुंबदा मालेमदा सक ताक्तुना लाक्ली हाइना यास की मिनिस्टर लेटपाउ हौकिपना हाइख्रे अमदी लैंग्वेज प्लानिंग एंड इम्प्लीमेंटेशन लोशंगबु लेंगाकना अतोम्बिगी मचागुम थंबिरी एंगेजमेंट स्टाफ कुनगनिपान था तरानिथोगी फंगफम थोकपा थागी खुशुमन फंगदना लेरी हौजिक फाउबगी ओइनदी टाइम्स ऑफ मणिपुर नुंगथिलगी पाउ मतंग असिदा लोइसिनजरे मिदेंग ताबिरिबसिंगबु अमुकना खुरुमजरे।